India na yumbu oiduna malem gi leiba kayana saruk yaduna New Delhi da chathariba AI Impact Summit lisingani kundaruk thoramda ngarang Congress Party gi thomi singna chatharakiba thawong adu yamna leibak macha tadaba India bu malem gi atei leiba kaya gi mamangda ikai phiruk khumnaba Gandhi Paribarna chatharakiba lalong ni haina BJP Manipur Pradesh Mahila Morcha gi President Laurembam Lotika leimana maral sirakli Congress Party gi thomi singna chatharakiba thawong adu yaningdaba phongdoktuna ngasi BJP Manipur Pradesh ki karyakata singna Niti Aipa Chutekta leiba party asiki office mamangda sathakiba khongjang amada wafam asi mahakna phongdokkibani mahakna makha tana hai handak India na yumbu oiduna sathariba AI Impact Summit lisingani kuntaruk asi leibak chamaga subna nipan gi mihut singna saruk yaba yamna chawba summit amani summit asi India gi naha amadi mahairoi singi oinadi yamna maru oiba AI summit amani aduba laibak thibadi ngarang Congress Party gi thomi singna Bharat Mandapamda Purit Lauthokuna Sathakiba Khongjang adu Sonia Gandhi, Rahul Gandhi amadi Priyanka Gandhi na pre-plan tawraga chathakibani madugidama Gandhi Paribarna India gi miyamda lale haizagadabani ngasi India na developed country ama oirakpasi ubada Congress Party na nungaitaba fawi madumangna ngarang malem gi leibak chamaga subna nipan gi mamangda Congress na India bu lukmai da haptuna yona bahona kibani haina mahakna haiki Congress Party! Congress Party! Congress Party! Shameless Party! Congress Party! Congress Party! Ngarang numitsida Congress ki gunda khara youth khara Shrimati Sonia Gandhi, Shrimati Priyanka Gandhi, amasung Shri Rahul Gandhi ne injhal laga makoigi adugumba makoigi plan policy ama tawraga youth singse Bharat Mandapanda changa aga Furit ka lokthok na mapi ka lokthok na ikai khangdaba gundaism tawraga Bharat ki prajabu yonba akoi gi lebak asibu lekha tanaba hotnaba international platform da aduki matik lebak asigi chawkhatnaba hotnariba program sida Bharat ku yonthokpa Bharat ki silliba tungi future generation sigi phanaba positive oiba lambi ema sinnaba hotnariba sida yekai thingaiba masibu mutatnaba hotnaba dumba Congress Party do akoi gi Bharat ki lebak ki Pumnamak nupi kumnamak na horaiba angang sing akoy gi icha sing sige ay thongni nijagadogba akoyna moino tawriba thaba ase karino ana angak pa phawraga akiba phawraga maram chadaba mafam moino jangjallaga Bharat ku yonba Bharat ki praja punamak pu ikaiba piba aduga akoy gi horaiba tungi naharon sing sige mamai dana traga mogi future the tin season ba sugumba thawdok ase aduk imatik akoyna yaning de haiba sige matang da akoyna protest ase pangthok jabani